tꯧse hairadi hekta taunarasi lambi da lumphu gi type ta tawbududi nupa thoktabagi mongdudi tawruno lan tause hairadi kaidono ma thoknaraga hekta taunarasi moi masen hanaraga koi naga singda taisinaraga na moina mi su phajanba phajan ka mi du su kamai leirige na su kariamta kuki nu piduna deputy CM pairaga asi kholi smain tawri haina su phajana ningthina haibidaba khalubada thamoi yam nuaite sigumba kuki haiba jachina machin thiraga Naga amasung Meetei da onchalaga moina chiaga moina matai da khara leirena lambi thatlaga chatpa yadana sum leiba moina moi masen hanaraga koi naga singda taisinaraga tuna taisinaba yanaba ina moina mi su phajanba phajan ka mi du su kamai leirige na su kariamta kuki nu piduna deputy CM pairaga asi kholi smain tawri haina su phajana ningthina haibidaba hingibra sirabra haisu khangdaba sigumba sina wakanje yamna nuaite yam chawninge adu lan tause hairadi hekta taunarasi sumaina lambi da lumphu gi type ta tawbududi nupa thoktabagi mongdudi tawruno tause hairadi kaidono ma thoknaraga hekta taunarasi Meetei and Naga! Stop killing! Meetei and Naga! Burmese people! Go away! Burmese people! Go away! Stop killing! Meetei and Naga! Yel hau mi na tabo mayam se akhoi lebak tagi Manipur tagi thokpi khro habi khunjang ni Kuki refuses! Kuki refuses! asi deputy CM ba akhoi gi madam Nemcha se asi de asing badi mabu asi de public representative ohen ba yade Nemcha Kipgen! Nemcha Kipgen! Nemcha Kipgen! Pendrabadine 100 ne lising ama pendre handak paliba same je sidi yam ekjoban tawre maramdi ekjoban tawri se karigino de Meetei Naga de tawdeba kuki da ekjoban taweba mana haidokiba wado nokoi kuki na imhan da langning me anytime lao noi gi damta koi security pini noi gi damta koi ngak singani habdo nahan rims ut kredana palibam sarkar di chamane ko sarkar mane mi hongbadani phajalaga thangki ba har kre sigre ba khangan da ba du Manipur government center government pi wafam habining du ngasi gi khongthang ngasi gi yelomi apun bagi khongjang singjang sinnarakpa suma mayang kari habining sigi khongthang sidi ko akhoi mayam external force na abdi external force abdi kana suna di kuki ni mokhoi di asing ba yahomi nate adu mokhoi na tawro iba mayam se changla ga yahomi mayam se adum happy ba mokhoi na hadni mom phomda Yelhomi pullaga refusee! Yelhomi pullaga refusee! Long live Manipur! Long live Manipur! happy do sida hatpa di mayam na loi khangi ni adu nang si khonjang sidi ta seng na hauro ga akhoi yel homi na tabo mayam se akhoi lebak tagi Manipur tagi thokpi khro habi khonjang ni bo asimba ngasi gi akhoi na thoiba principle yel homi na tabo mayam do Manipur lebak sidi gi lo thokpi khro ado government side ta aina khra haining balai government si asumai na tawrodi makhoi government di peace pa mani akhoi khange adu makhoi na peace pa makhoi na hen thukai bo oina lekhre maram di aran bo taw mi du phaba ngam dar karmai na peace laka dabno adu di akhoi kai bo khot pasi hen yam salakani asi government na khambi ba darkar wai ngasi gi kholau chai dara deputy CM oiba nupi magi mapur oiba se kuki gi militant hai dara kuki kano do yawe haiba mayam la asi deputy CM ba akhoi gi madam Nemcha se asi de asing badi mabu asi de public representative ohen ba yade ayin na su yade taseng na ko akhoi praja na adu ma lothok ningai se akhoi praja pangal lete adu na namphun to holi ba se akhoi praja gi hen warning ai gi government silakpa thabak amani ap se haini hudik se state government amadi central forces na lori ba responsibility ban mi taru phagra phauda huji phau lori ba forces kayam pili pende kai kai Pendrabadine 100 ne lising ama pendre kaigino di tawthoraiba khotoraiba mayam jina mi taru phagre adu da phariba mafam du da changa kanda sida leiba force am je yam dana mi khar khak lakpasida siguma force lising karo leibde mafam du da changa ga tawraiba mafam du changa operation tawbani khangde ama tawbani khangde moina tawraga phahan ga dabdo karinta phahan dagi sida ima indon kharana release apas reidi sida thabam moi duty ne haidina ngasai dagi nungsa mak sida changa leiri divide and run sigi matungina chathara ibisi matungina ya sarkar amadi Manipur government na aikoi se bias oiba mawongda hanana Meetei da kuki Meetei haramaneba hojingna kuki na Meetei amadi Naga fruit macha mayam seida onthorei se Naga Meetei khakta da moina akraman dorokpa attack torokpa nateba Manipur da tariba Meetei khunai sida koi fruit mayam na mini India neba koi se sigi mayam se mulhalage na poksi wara man tawre ineba moina tawre se na se public khudingna praja khudingna na loina khangnaraba ngakani ad loisange hairabadi nahana palibam sarkar di chamane ko sarkar mane mi hongbadani president run thamgare
ꯑꯗꯨꯁꯨ ꯑꯅꯧꯕ ꯁꯔꯀꯥꯔ ꯑꯃꯨꯛ ꯁꯦꯝꯃꯛꯑꯦ ꯑꯅꯧꯕ ꯁꯔꯀꯥꯔ ꯁꯦꯝꯃꯛꯄꯁꯦ ꯍꯥꯃꯨ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯃꯗ ꯂꯩ ꯅꯝꯂꯤ ꯋꯥꯡꯂꯤ ꯅꯣꯏꯒꯤ ꯃꯐꯝ ꯂꯤꯇꯥ ꯅꯨꯡꯗꯥꯟꯁꯤꯗ ꯃꯩ ꯊꯥꯔꯦ ꯃꯤ ꯐꯥꯔꯦ ꯃꯤ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯗꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯑꯦꯕ ꯈꯔ ꯂꯥꯎꯖꯁꯅꯨ ꯈꯔ ꯈꯣꯡꯖꯁꯅꯨ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯦ ꯋꯥꯔꯦ ꯍꯥꯏꯗꯅ ꯄꯥꯝꯕꯣꯝ ꯇꯤꯡꯕ ꯃꯤꯗꯣ ꯑꯣꯏꯌꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏ ꯃꯇꯨꯡꯒꯤ ꯚꯣꯠ ꯈꯣꯝꯗ꯭ꯔꯁꯨ ꯌꯥꯏꯕ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯃꯩꯔꯤ ꯆꯨꯈꯠꯇꯅ ꯃꯥꯏꯀꯩ ꯃꯤ ꯈꯨꯖꯣꯛ ꯕꯥꯔꯤ ꯃꯥꯡꯗꯅ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯁꯝꯅꯥꯕ ꯐꯪꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯚꯣꯠꯀꯤ ꯏꯔꯥꯡ ꯁꯥꯒꯠꯂꯒ ꯂꯩꯔꯤꯑꯦꯕ ꯍꯧꯖꯤꯛꯁꯦ ꯃꯁꯤ ꯇꯧꯕꯤꯒꯅꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤ ꯃꯥꯡꯈꯤꯕ ꯈꯣꯠꯈꯤꯕ ꯊꯤꯕ ꯐꯪꯗꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯟꯗꯛ ꯄꯥꯜꯂꯤꯕ ꯁꯦꯝꯁꯦ ꯁꯤꯗꯤ ꯌꯥꯝ ꯑꯦꯛꯖꯣꯕꯥꯟ ꯇꯧꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯦꯛꯖꯣꯕꯥꯟ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣꯗꯤ ꯃꯩꯇꯩ ꯅꯥꯒꯥꯗꯗꯤ ꯇꯧꯗꯦꯕ ꯀꯨꯀꯤꯗ ꯑꯦꯛꯖꯣꯕꯥꯟ ꯇꯧꯋꯦꯕ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯣ ꯅꯈꯣꯏ ꯀꯨꯀꯤꯅ ꯏꯝꯐꯥꯜꯗ ꯂꯥꯛꯅꯤꯡꯕ ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯑꯣ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯄꯤꯅꯤ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯥꯛ ꯁꯦꯟꯒꯅꯤ ꯍꯥꯏꯕꯗꯣ ꯅꯍꯥꯟ ꯔꯤꯝꯁꯇ ꯎꯠꯈ꯭ꯔꯦꯗꯅ ꯑꯗꯨꯅꯗꯤ ꯑꯊꯨꯕꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯌꯨ ꯂꯥꯟ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯒ ꯕ꯭ꯔꯃꯁ ꯀꯌꯥꯔꯛ ꯇꯧꯔꯒ ꯑꯣꯛꯁꯥ ꯀꯌꯥꯃꯨꯛ ꯀꯣꯛꯅꯁꯨ ꯆꯥꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯇꯝꯄꯥꯛꯇ ꯃꯤꯇꯩꯅꯁꯨ ꯇꯥꯡꯈꯨꯜꯅ ꯑꯣꯛ ꯑꯃꯗ ꯂꯣꯏꯔꯅꯤ ꯍꯥꯏꯅ ꯐꯥꯒꯤꯁꯨ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯛꯁꯥ ꯆꯥꯕꯁꯨ ꯄꯥꯝꯗ꯭ꯔꯦ ꯃꯣꯏ ꯌꯥꯅꯤꯡꯕꯗꯨ ꯀꯔꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯜꯍꯧꯃꯤ ꯐꯨꯔꯨꯞꯁꯤꯡꯁꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯞꯇꯤ ꯑꯁꯤ ꯐꯥꯞ ꯇꯥꯗ꯭ꯔꯤ ꯐꯥꯎꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯣꯏ ꯍꯧꯖꯤꯛꯁꯤ ꯇꯨꯝꯗꯨꯅ ꯀꯌꯥ ꯂꯩꯔꯤ ꯉꯁꯤ ꯐꯥꯎꯕ ꯐꯥꯞ ꯇꯥꯗꯕ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯅꯤꯡꯕ ꯀꯌా ꯂꯩꯔꯤ ꯃꯈꯣꯏ ꯉꯝꯃꯒ ꯃꯣꯏ ꯂꯩꯔꯁꯨ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯗꯤ ꯉꯝꯗ꯭ꯔꯒ ꯑꯁꯤꯗꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯑꯗꯨꯅ ꯃꯇꯝ ꯄꯤꯔꯤꯉꯩꯗ ꯆꯠꯂꯣ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯗꯤ external force amadi tong terrorist singna chatharakliba thongsing sa kari haibini aduga laingaki lokholaliba khongthang asida piningai oibra 23 matangda May 3 matangdo aduda thunamak force sisinaraga irangdo thokhalamdabadi haba punba ma tawram taradi irangdo ho country binina haba punba dum kinabai kana ba lairaga tokna khragni aduda ha hawba laitabina hojigdi ashana yam thokre nangi mi kya sigra mai mi tu kya sigra du phagaladi mi tu sinaroidra tompak mi teidasu kya hadna tunar sokre hojigdi daida islakni athangda koi chingi mi Tangkhul Naga sing chu akoi kanadu suma teng pang khiroina leirame adu akoi to samu hojale onsala ya ba onsangre adu di mohina pambasi no koi to akoi to samu tau tawre adu akoi Tangkhul Naga su ongsa do orisno agada no orsno compromise karak tawrga oksha kyam kokna su chamina kre adu noi tambak tamite na chu Tangkhul ok amada loirani hena 하기슈 더비래 아두나 어저께 옥사 짜고서 밤그래 뭐 야닝무도 그리 밤으라 아두들 레나 뭐 거기다 거기다 나기 인콘다 아 인콘 창눈래요 하늘래 헬라가 마이 인콘지 양 패양 박나 짜우나 레라가 아서 그 로션게 마차모 술런 브로가 마기 럼뚝슬래는 로살라가 마기 레박 오이르게 하브두티 허직자두디 앞에 never 아기 자이슈싱 낭싱 놈들이 강제 아시무덤다 나하싱도 하고들가 떠하더라디 아ሁ리 제히 트라트라가 군탁 군시기니 아실레 파우드라디 동기 지네르디 구키르디 그나나수 넘어로이 뭐이 트리턴 파타버두디 그야럭 마친 티그래 그야럭 컴퍼마인스 타우레 아둔데 강그래 소셜 미디어도 좀 뭐이나 유튜브도 그야럭 마친 티라 해봐 아둔데 란더버부디 마친 티바 컴닝아이 혼나버데 해널루레 아둔나 싱버시디 남리범 케이 생똑 뜨는거 또미나 뭐거이 너무 뭐 레르스 노이스네 거디 남 들어가 시대 짝크로 하시니 아주 너무 덤비링에다 잘로 하시네 거디 아두가 하이닝 아이 와칸 옐호미 프룹스인지 옐호미 프룹이 집대 아시 팝다들이 파우데 얀다 기로에 아직시 tum도는 깨야 레리 아이 와칸데고 너시 파워 팝다도 폴리틱스 사나닝 거 깨야 레리 염도란 로이드리고 깨야 레리 나가도 미테이 나가도 무슨 거 땅 파우다 팝다더나 하행 항직 로이버 야바 차박도 파우다 아직 파우다 셴다 라이슈라가 있다 라이슈라가 레리 아두나 싱무시 꼭 샤우다 거의 노양앙싱 고노 와가도 도시니 제히야마다 아니들 로이게도 타박도 뭐이나 좀 주모이 뚱나 버hod나보다 제히 드라군 sakhragani ana sumuji khalaga khodi yamwai adu na hasinga akhoi baba lanji ya hau pitrati sisi oiro ene khalabani adu sapangam babadagi yengdon lebi to amba terrorism ki thabakta pamba adu mamioi singa loktunaraga hariba manipur da riba yalhomi indigenous peoples siumba yalhomi furup singa sida onjala aga hosi makhata na mihami punja tharakpa 2023 gi megi ahomda Meetei da Kuki na ko terrorist singa attack jathari haidor lerkhaba matung 2026 dana amuk Tangkhul Naga Liangmai tonga tonga hariba community furup singa sigi yalhomi furup singa sida onjala aga mihami punja tharakpa aduga yummai tharakpa मियोई सिंह फारगा हाकिब्रा सिग्रबा हाइबा बाबा खंगा लगता बादुगा मसा सेंट्रल नंबर स्टेट गवर्नमेंट की माइकै दगी करिगुम्बा रेस्पोंसिबिलिटी लोफम थोपदो अमता लौगदबना मरम ओइरगा ngasi si मियामदा दैरिबा फुरुप कया सिदा हानादि मितै खतलादनि हाइरम बादु हुजिक्सना तोंगा तोंबा
furup mayam taminariba khundaminariba kya sta onsala phusam maram warga tang ta da fiwa ma leiba tana tong tong ba tension mayam ma laiduna hujiksi myam da awa ba chai thian du nangli maduma tuna bu maram warga ngasi uriba fiwa se dum rongani Meetei aduga Kabui Liangmai Naga Tangkhul yauna tong furup yelhomi mayam se punsal laga hujiksi ama toy ba kholau lauri state terrorism ki thabak lepu aduga proxy wa sikhutak ta lekadam ni daga mena Manipur ing tapa poro Kuki terrorist singa si hondokhi ga dawani haiba wafam kya ma phungdo yedona makha taba kari myam da leibagi habdo makha ta na yungminasi yang ngasi makta to kholau lauri haitara state naha moina youth amoina kari haibini Hozik Manipur da chathariba Kuki narco terrorist haibtare moina chatharak pase yam nuaite youth ama oina adugumba issue myam sina akoi laik tambada oiro any problem akoi phanayam thengnai adugumba problem se thok tanagai Manipur state government amasu India government na athu matamda action lo biraga hojik phajin khiba Naga gi miyoi sing civilian sing micham sing pastor amasu yaurimni adu sing jo athu matamda thaduk piyo haina pha khiba Kangpokpi district manung chana kasu Kangpokpi da state force central force yaudra so state force ngak sungami aijaning badi Manipur kasu yam chawm nate moina phajana thige habdi nungmi nini humni da phangbagi ngambagi chance lay adubu moina thiriba kramba mongda thiribno haibdi khoi khangba ngamde India government Manipur state government na hojik phau local liba thodang sidi khoju thaje habdi akhoina thiruba yadum na tamdena moina thipam thoi moina mapim pa habda oiramdena moina thipam thoi haijin tu sigumba thok tana ngai habse Kuki naron singse moina chathariba thong se yam phajade shu da su laiba shu ground thugai base state government or India government na kaim the action law dabse sin to khalle haina hajaning